न्यूज़ PAODAM मियेंग ताबिरिबसिंगबु सुरबलाना खुरुमजरी ngasi maroiba pau pizari India da COVID-19 lai chatna sian kiba migi masing lak ahum lising kunithoi changwa taranithoi yaukre COVID-19 task force singi oiba awareness program sing pangthokre COVID-19 vaccine kapada thajaba thamsi haina MLA Karam Syamna phungdokre Loinana Prime Minister Narendra Modi na karigi nungtigi khatna bahorok libano haina West Bengal gi Chief Minister Mamata Banerjee na haikre Pamucha khaina pizatringai mangoinana COVID-19 laichatagi ngakthoknaba lengakna paikhatliba vaccination program bu maipakna pangthoktuna COVID-19 laichat asibu maithiba pinanaba aikhoi khuding su COVID-19 vaccine kapthoklasi loinana lengakna piriba COVID-19 chatna kanglon sing yumdagi chathoktaba Tangai fadana chathoklabasu face mask upa social distancing ngakpa miyam punbagi thabak tawbidaba loinana khutsa hand sanitizer natraga sapona toina sengna hamdok piduna laichat asi makatana paksana sandoroktanaba ekoi khudingna thodang lominarasi Paumucha khaina pizari Malemgi oina hauzik faubada coronavirus na miyoi karor tarataruk lak marifutara mari lesing humpuni toi janipan marifutara humdoi nahankre active case na karor manga lak marifutara mathoi lesing tara mari chama humputara taruk oiri nabadagi fagalakibana karor tara lak humputaruk lesing kun manga chatret marifumapani laikhidabana lak kuntra manga lesing kuni toi chamapan kunipani Hauzik faubada virus asina khwaidagi chaitheng nanglaba leibak asi US na oiri leibak asida hauzik faubada case karor ahum lak nifu lising kuni thoi chatruk yankai taret thengnakre active case na lak yankai taruk lising nifu taruk chatruk yankai taruk ni Nabadagi fagalakibana karor ani lak humputara taret lising humputaret sopna nifu amasung laikhidabana lak taruk lising nipan chamapan humphumathoini ani shubada Indiana oiri leibak asida hauzik faubada case karor ani lak humputara taret lising kumapan chani nifu taret ni Active case na lak kunithoi lising kunipan chatret kunmari ni nabadagi fagalakibana karor ani lak kunmathoi lising humputara nipan supna taramathoi ni laikhidabana lak ahum lising kunithoi changwa taranithoi ni ahum subada Brazil na oiri hauzik faubada leiba asida case karor ama lak humfuhumdoi lising marifutara mathoi chamapan kuntra thengnakre active case na lak taramari lising nifunithoi chatruk humfumari da leiri nabadagi fagalakibana karor ama lak nifumari lising marifutara chani kunmathoi amasung laikhidabana lak mari lising yankaimapan supna nifumangani India ge oina su Maharashtra state asina hauzik faubada case lak yankai taruk lising marifutara nithoi chamapan kun thengnaduna ahan bada lairi state asida active case lak ani lising marifutara mathoi chanipan nifunipan nabadagi fagalakibana lak yankai humdoi lising taret chanipan mari humputara mari amasung laikhidabana lising marifutara humdoi chama marifutara nipani Ani shubada Karnataka state na oiri state asida hauzik faubada case lak kun manga lising nifutaruk chanipan kumathoi thingnakre active case na lak ahum lising humputara nithoi chahum marifutara marini nabadagi fagalakibana lak kunmathoi lising nifutaruk chatruk kunmathoi ni laikhidabana lising kuntaret chanipan supna taruk ni ahum subada Kerala state asina oiri hauzik faubada state asida case lak kunmari lising humputara chanipan humputara nithoi thingnakre active case na lak ani lising kuntranipan chani tara nabadagi fagalakibana lak kunithoi lising kunmari chamri shopna manga amasung laikhidabana lising nipan chani yankai taret ni Ngasi numidang wairam pung taruk makai faubada Kakching district asida ngasi nauna miyoi kuntranipan COVID-19 positive oituna district asigi apunba active case masing chamri yankhayumdoi shukre masigi manungda Kakching khaktagi oina active case masing nungthil pung ani faubada chani taratare laiki district asigi oina apunba sikhibagi masingna nifuni aduga pandemic asi haubadagi ngasi faubada miyoi lising ani chama kuntra taru COVID-19 positive oiba thengna ki hairi Leba asagi Prime Minister Narendra Modi na luching liba BJP luching liba NDA lenga asagi chahi taret mapung farak pagi tharumgi saruk am oina zatharak liba sewa hi sangathan tu saruk ama oina COVID-19 task force singi oiba COVID-19 ge awareness sing pangthokre BJP Kakching mandal na sinduna ngasi Kakching gi tongan wa mafam ahumda pangthokiba thorom sing aduda mayanglambam Rameshwar MLA Kakching Assembly constituency BJP Manipur Pradesh ki General Secretary P Premananda Mitai
BJP Kakching District ki President Iu Ibomcha amadi BJP Kakching Mandal ki President SS Syamjai amadi BJP ki luchingba kayana saruk yaki Tharonggi matangda MLA Rameshona phongdokkibada aikhoina ngasi thengnariba COVID-19 ge lanfam asi malemgi ahum subat lanjau mani ngasi laichat asigi haurakfamni hairiba China na laichat asi naba mi amata layaktriba asi karigino haiba aikhoina khangminaba mathau tai China gi miyamna wakhal tanarakpadagi social distancing ngakna chatpa mask kanglon chumna upa yade haiba thabak amata makoina tawdabana ngasidi makoigi leiba atuda laichat asi sandokpa lepthribani aikhoisu China gi mataw tamjaduna laichat asi sandokpa thingnaba hotnaminasi COVID-19 ngangthoknaba paksana hidak kapthoknaba amasung test tawthoknaba hidak amade kits sing pirakle task force sing nasu hidak kapthoknaba Lairibasing hidak kapthoknaba hotnaba achauba thodang loduna hotnasi phongdoki Kakching wari Kongoi Community Hall da Kakching Municipal Council ge Ward number 1 dagi 3 fawbagi task force ki members sing Kakching Mayai Lekai Multipurpose Community Hall amadi Juvenile Association ge office da ward adugi task force ki members sing na saruk yaki amasung task force sing gi sizinanaba face mask hand sanitizer hand glove na chingbasu MLA gi maikai dagi piramki Hojik lairiba lainasi akoina amarom da yengwargada is a kind of biological chemical war ne masi wave haibsi pandemic natra wave haibsi one time lag pat loi gadongni first wave second wave third wave haibsi di man made pot khara yauri haibsi ma mayam si third world war ne na gyam thamiro asing ba amarom da khallaga di yamna laiba laina ni numit tara mari ni da loi bi ya laina ne ba mayam na tawbi gadabasi Masigi nadringa gi mama pre contact past contact karamaina tawni habji ahanbada nahandaba yari makai nahandaba koisi akoina tawgadoribsidi mahiksi suchang changandaba haibna COVID-19 laichatna nabadagi home isolation tawduna lairiba MSTV gi district correspondent TH Jayantada All Manipur Working Journalist Union Amjuna chana thakna ba problem single loina na lupalising amagi mateng piramle union asina pokna famgi assistant feature editor Boni Elias BTech ki imung manung COVID-19 laichatna nabadagi hojik na home quarantine tawduna lairiba Boni Elias BTech ki elangkhang popi da laiba jumda chatuna chana thakna ba amadi selgi mateng pikre Langthawal Kendra ki hanagi minister MLA Karam Syam na haikre COVID laina ngakthok na ba vaccine kapna ribasida vaccine gi maramda khangdaba expert na tabasingna miyamda lana uhalibasing thajarunu vaccine miyoi bagi punsik kanna bani wafam ase ngase Langthawal Kendra gi vaccine kapa hokdok bagi thoramda MLA na phongdok ki bani mahakna makha taraduna Manipur state ke hauzik COVID-19 ge laina laichat misimina ase yamna kudong thiba fibam adu yaurabani miyamna COVID laina laichat na haloi hairabadi aikhoi isada laire hauzik miyamna vaccine kaplibasi miyoibagi punsi kannabani masida thajaba thamsi COVID laina laichat thengnaba hotnabada achauba thodang lawriba doctor nurse paramedical staff singna daita yauna tawriba thabak sing miyamna su thagasi hairaduna Langthawal Kendra gi oina standard Robert School da home isolation asida lairiba singda ayuki numidangi chana thaknaba pibadasu achauba thodang lawri miyamna vaccine kaphawdaba award apa laibada haibirau mateng pangnaba lairi haiki Vaccination to was not a quick punsi condemn have often say to the Manipuri Miamna, Parati Miamna, Hazabli, Matamula, Manina, Matamda, the Sarkana, target of the coaching, keep the woman when they have the Hazaba with the Tamjay, and the Pradasi, Maruna Raila show have an Arosina, the Alamonsingo, the convince of Viva, Matukano Sindo, Kanganba, Aduga, the Ishan voluntarily told the vaccination to none of the Wakalon Zilehenji, Akoi, Nasina Simache, Manipuri Miamna, Manipuri, the Masingam Jadaba Prada, since none of the Shagi Weber, the Akoi couldn't maki, Wasakama, Lowbugi, and I for the lady. Role of PLVS and panel lawyers with special emphasis on the law of arrest and detention Hiram Seda online legal
awareness program among ase District Legal Services Authority DLSA Ukhrul na senduna Ukhrul amadi Kamjong District talaiba PLVS amadi panel lawyer singidamak pangthokre thoramdu da District Legal Services Authority DLSA Ukhrul gi chairman Ojes Mutum amadi DLSA Ukhrul gi secretary Masana Panmai advocate Chongtham Momon yauna DLSA gi staff singsu saruk yakhi Nakalamaromda Manipur State Legal Services Authority के sponsorship makada District Legal Services Authority DLSA Senapati na sinduna nomagi oiba webinar legal awareness cum discussion program ama pangthokre thoramdu da Senapati District amadi Kangpokpi District ki police officer singna saruk yakhi nasi khana ke ba topic na handakta Supreme Court of India na rai ta khiba arrest and detention in the light of Arnes Kumar versus State of Bihar gi matangdani legal awareness kam discussion asida Mao Tadubi Senapati Kangpokpi amadi cycle gi police officer kontrarom yauki COVID-19 Task Force Kakjingwari 1 number 3 na Sena Athletes Organization Sao amasung Sena Youth Trust SYT Kakjingwari Senapati Laikai gi thomisinga loinana Kakjingwari 1 number 3 gi Lairak Khulak gi lambi sing sodium hypochlorite kapthokre Kakjing Assembly Constituency gi MLA Mayang Lambam Rameshona achangwa sodium hypochlorite piduna Kakjingwari 1 number 3 mafam singda COVID-19 laichat asi naba mi gi masing hengalakpa amadi Kakjing District ki oinasu laichat asina naba masing yamna hengatliba asidagi kharatang oirabasu ngakthokpa ngamnanabagi paujal pibaga loinana sodium hypochlorite kapthokibani hairi Kakjingwari 1 number 3 gi manungda lairiba mipung khudingmaknasu laingakna piriba SOP ngaknaba yumlakta miyam punna faminaba chak chaminaba tawdanaba laichat asi thingnaba honabada miyamna lawgadaba thaudang sing mic sizinaduna miyamda wakhal tahanki Private school kharada fees chiba mahiroi singna online class ki khudong chaba piraga fees chiba ngamjadaba mahiroi singdana online class yawhandaba amadi online exam thandaba ki thawong ase khudakta lepkadabani school singi mahiroi singbo chap manaba mityeng yengadabani haina mahiroi loop taruk MSU MSF desam KSA suk amadi AIMS ki maikaidagi phongdorakli Loop taruk asina punna thorakpa cherol amana phongdorakli cherol sina makha taribadi hauzik oiriba COVID-19 ge safuna iramdam Manipur gi miyam khudingmak khamthengna wanaraba matam sida private school kharana mahiroi singi thagi fee thidoknaba akaknaba matam thajilakpa ase laibak thibani fee thinaba hotnabada mahiroi singi mama mapa oibasing kokta khut hapnare hiram asida mahiroi loop tarukna hakchina lawi haukiba chahi English ngani kun gi October 5 Department of Education is na thokiba order adugumba anishuba COVID-19 pandemic asiga mari lainana Manipur lenga amadi Education Department na hauzik mapung oina thagi fee lupa kaya lawgadagi haiba private school aided school atai government school sing central government ki makhada laiba school sing loinana teacher staff singi thagi oiba phangpham thokpa lupa kaya pihangadagi School van service tawzaraga yung puzariba singisu yengbiraga laibak miyamda khanganbiyu Manipur lenga ki mari lainaba department na hauzik oiriba pandemic asi yenglaga chanaba order ama thoktriba fawbalana school singna pandemic asi gi yengbiraga mahiro singda fi thawba amadi lawba khudakta lepkadabani makha tana siguma thawong sing asi chatharak labadi mahiroi lop taruk na tumina yengduna lairoi hairi MLA N Indrajit Singha amadi SP Imphal East Jogesh Chandragi midyeng makhada chatharakpa war on drug ki khongjang ama oina ngarang me tang 19 dagi makhata na Khetrigau area da narcotics Imphal East ki OCKH Devakumar amadi Youth Athletic Development Association YADA gi member singna nisagi mayokda drive chathaba hore YADA gi secretary Aziz Khan hai COVID-19 positive oibagi chang wangkhalakpa amadi Yadada equipment watpana matam khara drive chathaba leplubani masigi khudong chaba lawraga flying the drug yonbagi chang wangkhalakpa amadi curfew thugaiduna nisa chaba lakpa mishu hengalakpana maram oiraga drive ase haurakpani Yadana hanba laitana nisagi mayokda drive chathaba hauragani curfew thugaiduna nisa chaba lakpa miyoi ahum faduna makoibu hanagi punsida hanjinba ngamnaba rehabilitation center da mayumgi ayaba yauraga sinaki
Yadana Ketrigaogi Miamda Haizening Libadi COVID-19 Laijet Noma Nomagi Hengalak Libasidagi Ngaktok Balangak local liba checks in Tarang Asibo Puna Amata Oina Sawat Binaduna Ngakna Jetmina Sihaina so Aziz Khan Fundurakli. Isai Irai Kaida user Sangak Pahibase Amadi seller singna drug yol bagi khudong chabasina user kausali user sing je karom dagi laino kari lamdai laino hai bagi detail karim khang manate covid se sandorak na ngai machak amasu oheli hariba drugs yol liba kangbu sina maram oira kanda aduna ai ge lekai de lebiriba chilenau singna drug yol liba singse phado khina hon abada chawba thaudang lomina se yada amadi narcotic cell infan esta pau pibi re haraga asigum laba samaj ki eknaba amadi fattaba business tawriba kangbu se lauthokhinaba hotnabada chawba thaudang lomina se habase yada amadi police ki mahut chinjaraga aina miyamgi mafamda pawjel Lakliba June Thagi Tang Ani Fawagi Manungda Imphal West DC na Thasigi Haukiba Tang Tareta Awang Sekmaida Community Home Isolation Center Hangdoknaba Order Thokiba Do Thaba Oina Onthoktuna Nilapatma Higher Secondary School da CHC asi Hangdoktaba Taragadi COVID Management Committee ge Chairman su Oiriba Sekmai SC asigi MLA Haikam Dingobu SC asigi miyamna boycott tawragani hairi ngasi Awang Sekmaida leiba tongan ba CSO sing amadi Awang Sekmai ge Apex body ama oiriba Awang Sekmai Scheduled Caste Development Committee ASSCDC gi mihusingna punna phambap mifam amana mathaki wafam ase warep oina lawkibani ngasigi mifam aduda ASSCDC gi Vice President Ayangbam Obo Waisarat Kauzeng Laima Youth Development Organization KYDO gi Secretary KH Rakesh Sekmai Panchayat ki ex Chairperson KH Anandi Devi ex Vice Chairperson A Purnima C Devi amadi Social Worker Moyangthem Ibum Chana Singba Maikai Adongi Maru Oiba Miyoy kya su saru yaki the isolation center ama Sekmai da hangnaba haijari karigumba tang ani jungi tang ani phawgi manungda angbida bataragadi ekoina Sekmai kendra gi MLA tinggobu Sekmai prajana boycott tawrgani Ngarang Manipur Lenga ki Joint Secretary Home Rehanuddin Chowdhury na thokpa yathang amagi matung inna Manipur State asagi mafam taramari da temporary lock off amadi COVID positive accusing thamnaba Kangalakhibaga loinana Jiribam district asida leiriba sub jail asidasu sem sabagi thabak ngasidagi hawkre masigi matangda Jiribam district ki SP A Ganasyam Sarmana phungdorakpada Manipur sarkar na thokiba order magi matung inna Jiribam ki sub jail asi Jiribam police ta sinarakpagi matung inna COVID-19 gi accusing temporary lock off thamnanaba ngasidagi sem saba haujare jail manungi ayamba fivam sing soksina leibana sem sabada numit kharani changani masi fazana semjinduna thabak hauragani haigi darama thokuna Jiribam gi sub jail ase akoigi Jiribam district police ki afaba 21 person sing covid positive oirako matamda samnabagi damta temporary lock up oina bagi damta ayaba ma pibagi matungina akoina district police Jiribam na subject se akoina masi occupy tawjare hana leramba phibum dagidi yamna ahong ba ma sungsoi soidana uragani aduga akoigi covid positive oiba 21% sing leibata chapcha ba mafam ama ohinagi damukta akoina district police na khona jagani Lamdam sigi isaigi sairengba wangkai angom leka Imphal East gi tabuna khuraizam ngasi COVID-19 namaram oiraga Jenims Porompata laikire mahak chahi humpuma pansukre mahak na ikhiba afawo isai sangi manungda moyangthem tekena sakpa nuksidara wakhal choira bise khaidem thoibana sakpa sajibu kalen khusamna chairau chengbu karakle asina chingba yauri laikhidraba tabuna khuraizam AIR gi lyricist amasuni mahakna isai chamagi mathatta irambaga loina Manipurda nungtigi phongba pauche sing poknafam hoyelan pau sanalai paki kalamni su oirami amadi hairiba pauche sing sida saireng iduna su haplami Thase ki tangkun tare ki nimidang pung tararom tabada BJP ST Morcha Manipur Pradesh ki Vice President J Khongsai gi More Ward number 2 da laiba yumda nungmai kapsilam bathogdo adubu yaningda phongdok laduna ngasi wakat mifam amama haki yum mamangda famkre ngasi gi wakat mifam aduda Khongsai Students Organization Tengapal District Laikai adugi miyam amadi election committee members sing community gi luchingba kharasu yauki ngasi gi wakat mifam aduda we condemn gun attack
Arrest the culprits, stop the attack haina thaba tongan tonganba placard sing sizinaki. Wakan mifam aduda saruk yakiba and Pulindro Singa Advisor MCM na phongdorokibada BJP ST Morcha Manipur Pradesh ki Vice President gi yumda sakhangdaba singna nongmaina kapsalamba aduna ward asida leiba miyo yauna more prasada me paiba pokhale maramaduna thodok aduda chenari basing fabina bahaiki wakan infam aduda saruk yakiba Khongsai Student Organization more block ki General Secretary Mr Minlun Khongsai na makhatana haikibada Nungmay kapsen duna kihan kangan bagi tabak tauba asi yaninde maram aduna mari laina basingna thidok pinaba apil tauki. Sinda 27 namida anda ekoi uncle gi yumda sakhang tabana nongmay smay kapraga damgi damka tawasi ekoi kanna yaning daba phongdoi aduni na ekoi na concern authority monda sigi matang sida chap chaba action lo binaba ekoi request tawjari Aibu asumna ikaiba piganu haina West Bengal gi Chief Minister Mamata Banerjee na Prime Minister Narendra Modi da wahaina yaikre mahakna haikibada cyclone Jas na sokhan khraba West Bengal gi mafam sing da chatuna yengseluna ba PM Modi da khangan ki adubo paukum amata supirakide West Bengal da cyclone Jas na sokhan khraba mafam sing yengba lakliba PM Modi na unana ba hairakpadagi chatlubada unava fanghandana fana koina ngaiduna laihanki PM Modi na Governor amadi BJP gi MLA singa unaduna lairam ki hairi Mamata Banerjee na makata na haikibada Prime Minister na nungtiki khatna ba kari gi hawraklibano amaromda BJP gi luchingba kharana Mamata Banerjee na famgada basit adu hangna laibagi social media da thaduraki hairi Cyclone na sokhalaba mafamda chatnanabagi sem sabasu loirabani tawbatabu PM Modi dagi ayaba lawgatabada ngairabani PM CM gi meeting tawgadaba adugi mahutta Bengal da opposition oiba BJP gi MLA amasung state governor Jagdip Dhankar ga meeting tawduna lairaga CM amasung chief secretary anibudi kuina ngaihanduna laihanki hairi PM Modi masagi chawthokpa lairiba ase toklage haibadi PM gi makhong sokpada yaningdaba laite haiba wafam kaya CM Mamata Banerjee na phongdoki Coverage target yaunanaba COVID-19 vaccine puthokpada masing yamna hengathangadawri haina All India Institute of Medical Sciences ki Chief Dr. Randip Goleria na phongdokre July loishalakpada India da vaccine kapasi karor ama yohanba haibase government ki pandamni hairi handak ta sem kheba center gi COVID vaccine policy gi matung inna vaccine puthokleba company singna lanai hospital singda vaccine supply tawada government na khoting jiloi hairi AIMS ki chief Dr. Randip Goleria na makhata na haikibada miro libinupi singsu kapnanaba ready da leire Covaxin hairiba vaccine ase flu vaccine ga manabanina miro libisingda kapada akaiba leiti haina su phongdoki aroibada maroiba pa umhna pizari India da COVID-19 lai chatna sian kiba migi masing lak ahum lising kunithoi changwa taranithoi yaukre COVID-19 task force singi oiba awareness program sing pangthokre COVID-19 vaccine kapada thajaba thamsi haina MLA Karam Syamna phongdokre Loinana Prime Minister Narendra Modi na karigi nungtigi khatna bahawraklibano haina West Bengal gi Chief Minister Mamata Banerjee na haikre Ngasigidamagtadi paudam matang asida loijari miyeng tabiri basingbo amukana krungjari